Pausirempum Uibambar Uipa Khara update Tauxeri. Dubai de Manipurgi organic pothok sinki demand hengalakle se minister. Manipur de puthok po organic pothok sing India ki tongan bo mafum sing kakta danatana malem ki laibak sinki kaithel ta demand leptan hengalakle. Manipur ki home Dubai ki kaithel da fida phangphagam khraba matungda Dubai da leifa atopa company amrasu organic pothok singasi laijage haina demand tawrakle haina se minister NPN phangdorakle. United Arab Emirates की दुबई दलाइव 7 Cats Trading LLC की डायरेक्टर डॉक्टर मोहम्मद इब्राहिम अल हज इम्फाल लाक्तुन से मिनिस्टर इन बेरन को उनदुना हिरम असिगा मरी लेना वरी सानागे वरी सानाबा अदुगी मतंगदा से मिनिस्टर गा टेलीफोन की खुथांगदा वरी सानाबा हाय यूनाइटेड अरब इमिरेट्स अमसुंग अतै गल्फ लाइबाग सिंगदा मणिपुर की ऑर्गेनिक पथोक सिंग असि पामनाबगी सांग लेप्तना हेंगलगले Laibak sing asida lamdam asida puthok libo organic ki oiba pothok sing asigi demand tawrak pa leptre company asina su Manipur ki kihom sing akang ba yangang akang ba sakau komla amasung samprana sing ba organic oina puthok libo pothok sing asi license na ba kari karamba tawrak laukat pagi tangai fada balai pagi haipadu company ki director asiga loina da wari sana bane lamdam asigi pothok sing asima pa laibak sing da yuna da bagi marketing system ama semna na bagi dama Stanley ki tim ama semna na bahona ragani masina lamdam masida puthok lipo organic ki oipo pothok sing ase India ki wang bada thatuk na bagi thaurang sing yang sin gani ngasi ki una ba adu da lamdam masigi organic ki pothok sing ase UAE amasung atai Gulf laibak sing da company asigi khutang da yoning bagi apamba phongtok lam ki hai ke maka tarakwa atopa pauta Imphal Tezu Flight Service Minister Nongthom Berenda Imphal Airport da hawdokre CRPF की पर्सन अमना बम फुमलामी हाबकी थौदोक ADG अमना तेगत पाहौरे से मिनिस्टर प्राइम मिनिस्टर नरेंद्र मोदी न लुसिंग ब लेंगांग नाहदोकी बा उड़ान स्कीम की मखादा से मिनिस्टर नोंथम्बम बेरेन ngasi Vatican Transit International Airport हान ब ओइना फ्लाई बिग कंपनी की इम्फाल तेजु फ्लाइट सर्विस हाउदोकरे हंदक नोने डिस्ट्रिक्ट की मनुंग चन लेबा नुंगबा की मफम अमदा CRPF की पर्सन अमना बम फुमलामी हाबकी वाथोक होइरिबा असिक मतंगदा Manipur Police की एडिशनल डायरेक्टर जनरल ADG अमदा थिगत हनपा हवनग्रे असिगुंपा अरानबा थबक तौबसिंग असिगी मथक्ता लेंगांगना कैदौंगैदा तुमिना लैसिलोय लौखटपम थोकपा थबकसिंग लौखटकनी हाना थौरम असिगा मरी लैनना पाउमिसिंग हंगबा वांगी पाकुम पिरदुना से मिनिस्टर ना फोंदोकलमके ngasi dagi hawdokliba Imphal Tezu Flight Service asigi matangda wanganglatuna NPN na makhatan hai private flight ki matengna Imphal Arunachal Flight Service lairakpa asina lamdam asigi miyamna Satok season tau kuda chawno kudong chapa piragani hanadi Arunachal da chatpa haibasi asoba khuru am oirame ado hauzik te anuba flight service asi lakpadagi lambi ase yamna tanse lagani masina lalol itikta phawa asoba mateng am oiragani hanadi awang nupuki state masel asi satok season tau na bahwana bada asoba am awab am oirame ado uran scheme lakpadagi di anuba flight service ki amrom option don satok season ge pambaida hanadagi hena kudong challe masi prime minister Narendra Modi की आसान भ मियंग अदुगी माहिने पाउमिसन हंग बवहंग की पाकुम पिरतन से मिनिस्टर न मखातन हाय नोने डिस्ट्रिक्ट की कंप्यूटर दहन तक थोकेबा CRPF की पर्सन अमना बम फुमलमी अबगी थौदोक अदु यामना लेबक थेबनी लोंगाक नदब लैरिबा कंगबुना मियाम की हक मनदब थबक तौबा अमता यारोय लेंगाक असना लैरिबा कै असिगुंबा अरानबा थबक असि अमता सथबा यारोय चप चाना थेंगनागने ngasi की थरमतुदा मणिपुर लेंगाक की वर्क्स मिनिस्टर गोविंदास कोंथौजम Transport Minister Kasim Basum, BJP Manipur Police की President अधिकारी मरियम सारदा Airport Authority of India की Director राजेश सिन्हा Private की CM दे संजोय मंदाबिया ने सिंह बमरवे बम्बियों का नसरुग याके निंगसिंग बयाबदी नोने डिस्ट्रिक्ट की पनुंग चंबा कंपीरोल खुल की मनाकता National Highway 37 की लंबी मताइदा बम फुंगलो बनी आयवा मरफुगतरे चुबा CRPF की पर्सन अमा मियामना फारगा तोरके Kastamari logi matu inna white mga kwanba wakamaga iroi asoba amaga kongalaba matungda yana cheron khudik binara ga jasinaba puraklaba matungda parsina du thadokiba laikhrabare thadogadu ki matang the Kampirul Village Authority ki chairman kakodai kangmaina pause asida phongdorakiba ki matungina thadogadu tha asigi kunmari ki ekda thokibani nungba da force hangtun leiba sam rifles ki kangbu amana ngarang ayu anganbada mafamatu da lairamba mafamatu gi miyamna unaki Ayupung tarit makarum taba matamda samra first person singatuna khul manakta bom laire aiduna thiba hawraki bane Assam Rifles kangbu aduna bom thibada phangba
ngamdana leiringai da kampirun da force hangthun leba marfu ga tari choba CRPF ki phijam setpa portion amana sam rifles kangbu aduda bom leiriba mafam adu takpa kampirun women society gi thaumi sina ubada gi portion aduba napi mayam na phage magbu fatu na pukalapam patung da nupi sing khulki naharol sing mairoi lukki miyoi sina wahang pahung chatabada bom ado magna thambani aina CRPF portion aduna khumla ki haige tung the village authority ki chairman oriba mahak masamuna portion adu da hangbada mahak wa miyam na fobu seiba tawba adu da kiduna mahna bom adu thambani ana phongdo khebani bom adu mahna thambana ti ana kumlake tanja adu da CRPF ki battalion adu gi jeribam da leba assistant commander na mangonda telephone tawrak tu mahak so mafam adu da lake harak padagi mahak so mahak bo ngai tu na laike assistant commandant adu ngarak nung telpung ani makharum taba matam da mafam adu da thunglaki baga loina na village authority ki chairman secretary jauna khol gi thaupu bo singi mamangda commander masam na person adu da bom adu mang na fumba aseng bra hang da person adu na mang na fumba ni an baral ja sakhi haike person adu na masana maral ja jara bani na khol gi thauwai gi losing basing yauna mi fum aba pang tholaga person adu na satharam liba thawung adu mi si ba yaba thabak hoibana customary logi matugi na jarak bi fam thoge magbu police da pi bi yaroi an khol gi thauwai gi losing basna wareb lauke person adu da wai manga konba amaga iroi asoba amaga konghalaga wathoga tuge waroisin purakhe loina da CRPF ki assistant commandant adu ga village authority ki losing basing ki marakta yana zerol ama kudek pinaki karigumba asing pa thodoga si matung da satarbade kampirol da leiriba marfuga tare chuba CRPF ki post hasil lahendava ana yana ki ana village authority ki chairman na bomado Assam Rifles ki person sin dispose tawki an magna makha tana phongdo ki ba laikhrabade Manipur yauna border state singda wildlife crime thopagi sangwangi chief justice wildlife crime hantan bada lamdamasi da laiminariba miyoi khudimak amadi mari leinaba department sina punna hona binaba sangi aina High Court of Manipur ki chief justice oivada natanda Manipur state legal services authority ki patron in chief PB Sanjoy Kumar phongdokre wafam singasi Manipur state legal services authority amadi aranya ka punukho samnatuna High Court of Manipur gi auditorium da pang thokiba wildlife crime prevention silences solutions and role of stakeholder aba hiram da pang thokiba nongma gi oipa workshop da pang thokiba ne Tharanga bari lena chief justice PB Sanjoy Kumar na hai India si malin ko wena yeng bada wildlife trafficking thokpa lebak singi manu da kunchuba da leiri malhem gi wena su wildlife crime asina khwaitagi chawpa illegal transit gi manu da mari chuba da lei asugumba makal gi crime sing asi narco tourism amadi arms smuggling su mari lainai mafum kya dagi phagalak lipo wildlife ki problem singa se karba mafum dagi horok panu aba khangdok na ba DNA testing to bagi tabak su engkat handuna aran ba torom mioi sing charak pe bagi sang engkat han ba sange wildlife ki crime sing thorok pada hak thingna de thengna ri ba forest department police judiciary amadi atai government agency sing su ningthi na mayuk na ba ngamna da ba training session amadi awareness workshop na chingba sing pangtok ba sange maka tarakwa atop pauda Manipur da detergent powder amasung shampoo puthok tuna phangale nabit ko tingi tangai fatang nasangba polam sing mapan ki company sing thagi pasilak tuna sinari pa polam sing ase khare da war basu lamdam masi ki puthok na mahut chen na bahona ba mioi kya leptana thoragle Tawan district ki Wangkem assembly constituency ki manuk chanalai pa kiam awang lekai da thiam biswana chai kuntraga tari na fi suna da ba detergent powder shampoo amadi car seng tuna do bagi mahida sing pasing puthok tuna miam da phangan bangam le Pause si kanana una bada biswana anhai mahak BSC forward mai tamla pamatung kumza lising adi tarif tagi thawal ka thenda grocery dukan phamlakhe matamadu da mapan ki company ki detergent powder company aungi wholesaler oram ki matamadu da nabit kuding ki tangai fadana sinariba mapan ki company sing polam sing asi lamtam basi puthok sarabadi manufacturing ki charge to warbasu kanbangam kani abagi wakalol lakhe Wakalol aduk loina na kumza lising ani tara ka taruk to Kolkata da detergent powder sabagi matang da basic training course sama yauke madudagi formula sing palaga tamna aurakhibani kumza lising ani tara ka nipan ki July manga dagi sem sabagi thapag aurakhibani sample sing suma panda tharaga yangal laba matung da manghal haina ming thon to na packing tawraga miyam da phangan ba aurakhibani COVID-19 ki pandemic yauraktungi mamang dagi hiramasi da skill lairaba miyoi mari ka loina na thabak tawmina duna lakhibani Pisu na napa powder si kezi amage peke to lupa marfu ka mga da yole kezi ani gana lupa chama ka homfu kezi ahong gana lupa chani ni fuda mapan ki company singa ki pusilag liva asiga chuna na amadi karata na yole COVID-19 ki laiset khara faraba matung da organic ki oipa aloe vera ke kru ai kru na sing populam sing tagi sampu futok baga loina na
gari turin na singba seng na daba mahi sing packing toraga puthok pa hoke bane hauchi ke na polam sing asige amber raw material asi mapan dagi lawbane lamdam asida phangli ba polam sing dagi su puthok na daba kan honare mapan gi company sing su raw material lairaga puthok pa ngaktani mapan gi company sing su raw material lairaga puthok pa ngaktani harba company sing asida ge pusila pa polam sing asida manufacturing gi oiba charge mapan da saliba si kanna na ba masak sing lawraga yumda semlaga packing toraga miyam da fangan bane harba hogulak pa matam da miwi kharana khaje khaje sinabadagi polam sing asi tamna tamna miyam da pam na rakhibane ado balai bakti bidi lamdam asida puthok saba polam sing asi miwi kharana thawai bidaba hanthana amadi quality laitabagum khanbi basu yawe masigumba wakhalol asina lamdam asigi oiba polam kya puthok ningba miwi sen ninghan na ba pokhan da banate miwi ayam badi puning thogat pagal loina da puthok kena puthok na da bahona ning bagi wakhalon phongto lam basu yawe mahra makatan hai hauju pawagi ana alenga ki oiba mateng amada phangba laite isagi ariba senpam thadar ga jamna ping na hoki bani kumza lising ani taraga ni fan taraga mapanda star of the lupa lakun gi sentang mateng pangna ra thaki adobo MSCB gi makha lupa lak hong khaktang gi oina phanglaki senpam asina konda da bana lauki de loina na planning department dagi athar link tawki basu kaktat pirakta bana ngasi phawwa atopa laibak lainga ki oiba loan amada thawa yadana leire langa da sudhamai sena entrepreneur masa masa thok sarak libasi thidok piraga arai pamongda loan singba pangan bagi khudong chaba pihan nenge matamatu da tabak phang da bagi kangau narava lairi ban ha singna masa masa gi oiba wakal lo sing puthok na tongan tongan ba lamdam masigi polom kya puthok na mapan da sakhi ga da chenbam kya kan bangam gane lamdam masida puthok le polom sing mapan da thadok pangam bagi thabak yob ngam drabasu puthok sari ba polom sing asna mapan ge polom sing ge maut chenna da bawana se lamdam masigi miyamna amana ama yokhana duna tangtu laitaba sanmilon phagat pa lamdam ama hena daba honiminasi an apal dawrakle yeges policy ki makhada SN highway lakpa amadi lamdam asida railway joraka dorba matam asida lamdam asigi polam masa masa puthok sari basing asigi maraibak tambangam daba phibam dala ka dori bane mapan ge company ge polam sing mamal hongna thajilaktuna namal ka dori ba punamaga sigi ka thukna daba lenga da akana policy sing sambi ba loina da yokhana daba hona ba mathau dai loina da lamdam asigi miyam na su lamdam asida puthok sari ba polam sing sina duna jokhan mina ba change este demand gi khongjang hena paksana sangsi lagli khongjang state lengang na tumina laisili ba si democracy ba khonggaung na bani SDTCM Midai Furfo este lista salhalu haiba demand tawtuna Central Tribe Demand Committee manifo SDDCM na lusing to lali sangsi lagli ba khongjang asida Maigai kya da ki mi amna sawkon rak pa hengka darakli loina da khongjang sing hena paksana mafam kya da sadarakli ngasi jo SDDCM gi makha da kai sampat ka bam laikai amasung tera tongbam laikai da masing jamlaba mi amna saru yadan owakan bifam charage Narol Welfare Club kangabam laikai apun banu pimbaru bamasung kangabam yumjau lairembi thogal lupna SDDCM kapuna pang thokiba wakan bifam aduda mari lain an Narol Welfare Club ki advisor Laukham Nitin Kumar Mithain hai Tripura gi Tripuri sing minority ta ki bamasung Sikkim da Lepsa madi Bhotia na minority Oirakibagum Manipur da su Maitai singna minority oikiba yabagi pibam amuda leirakpa si yamlami pai ningai ne Maramasna purpasiba kalhauna da bagi damak SDGCM na sangsilak liba khongjang asida kanghambam laikai miyam na sumapung phana sawat pane lamdamas da pokpam yoy amu eda khonai asigi da bakari gamba khara da warabusu tawram da baya de khanduna khongtang asida sangsilak bane makata na su SDGCM na sangsilak khongjang kudemak da mafung phana sawat kani Manipur da maitai singi phibam yamna lure Manipur gi tampak lam saruk kharakak asida Maitai sing asina kunda bagi ayaba piri arba mafam sing asida di atopa phurup kanglok kaya busu tampaki lam sing asida lai bagi khudong saba piba maramna api phurup asida di asoba sing na ba oiragli masi SD lista salabadi phurup asigi oina su ngaklo khara da warba su phangsa dona kangen pambiawra phurup ase kan batu chawna mateng oigani Central government ki meke dagi recommendation tharak na ba mamang da kar khana khangala ki ba laira basu style legan ausu phobo recommendation tha da basi yamna nongai ta ba pawe Maramasina tu matam dalagang na recommendation thabi duna purpasibo SD lista chalana na bahwana bi haike wakat mi pam asiga mari na promising da wangang latuna SDDCM ki secretary general ke Bogendra sina hai hauki bagas kun ga taruk tagi hauraga state asigi tampa ke mafum ke ada yamna democratic oi pamong da wakat mi pam duna SD demand ki khongjang jang sin duna lakhi bani asumda democratic oi pa khongjang jang sin bada lenga na tumina lai silebasi democracy bo khonggaung na bani ai da lawe Committee asina lisang sina democratic oi pa khongjang sangsilakpa asida tabi drabani na fana yamna pam drabas tangai fadana mahulang pok yau ba khongjang sangsina da ba sem sare
khongjang asida miyamna suma phungphana sawtana furupa sibo kalhauna phona minasi ana sumhangna baka take German technology sinaraga khonggang gi lambi sing semgare PMGSY 3 lakh pa matamda lambi sing asi hena papangal laina na pamasu matam sangna chanana bagidambak German technology werba cement Credit based CTB sinaraga semgani ana rural development and panchayati raj minister Yumnam Khemsana phongdokre Namendini ki kongsata Ukhrul district ki manung chanba mapom jamu amasung khayang da medical camp pangthok bagaloina na siroi dagi khayang phawba ki PMGSY ki makhada semliba lambi ki phipap yangsin bada owafa mase minister Yumnam Khemsana phongdoki bani pangmisina hangba uhangi pakhum ta minister Y Khemsana hai lambi asi PMGSY phase 1 amasung 2 gi makhada semlaki bani masigi matam loisilak bagaloina na PMGSY 3 asi thabak paikana na ba thawrang lokat pa hore Phase 3 asida di hena bakul leiba afaba lambi wana sem kana da kana tun lagle lambi asi sem na bakona pada German based technology wariva cement treated based hana khangna ba technology asi PMGSY 3 gi lambi sem bada sinana ba khana ra bane lambi sem ba matam ta leiba chemical masung cement jansin ra ga technology asi gi makha da sem kada bane asum na sem ki lambi asi gi mapunchi asi company sing gi matung ina di sahi kon bangarom chali haire Masih jam terpada sahi tara di sungsoi sudah nachali ana laura basu masih teknologi asisina tuna lambi sempa asina yamna kana ba fangan kane teknologi asisina tuna Susanpur dagi Mizoram border 4 kilometer di fuga taret sangpa national highway da changi waina chathari masih jamna khomang sausina changjile teknologi asisina pa hiana farabadi PMGSY 3 da masih teknologi asisina na pa hodara gani haike Purambadagi amasire Susanpur police station konba New Boljol village tangarang nongthil pung ambaga minute jangkhairom taba matamda sakhang da basina phobada miyoi amasire police ki pauna hai laikitaba miyoi edagi maming dem khulun awgep sei ni fuganai pan apok phalai kitaba konkomang awgep kawai New Boljol village dagini mak ngarak nongthil ki pung pham atuda masakhang da miyoi kharana purambada Tina sokpadik lagi na pangam dana laikidabani thawdoga tuka mari laina na Susanpur police station na kesa malawkat bagaloina na Laikitaba miyu edugi haksang adu ngasi rims kimbok ta postmortem tawraba matung imong manung ki miyoy sina kusen agre hairi maka tarakwa ato papawda ozana saitum na fu dabada mairoi sigre thakwang ba kanglup amadagini haibo oza amana class test amada hoi ama bana lale haiba kai maram dagi Uttar Pradesh ki Auraiya district ki taraga suba class ta tamba masagi sahi tara banga suba dalet mairoi amatam thina fu ke bigi nimit taraga mapande ki matung ta sigre State adugi eta waha district leiba specialized hospital amada ningthina hospital amada nikit dore ko mairoi na pamasa adu pukat bada thangja kini bidang da sigre police ta thangat ba wakat amada mairoi na pamasa adugi mapa aduna Aswini Singh ko bu osa aduna sai amasung saitup sina September tarita mahaki masarupa aduba foki amasung wakal datana tudri pa phawba mahakpo makhong na kaw ki haike Phoki ba adugi pung khara ki tungda mobile phone amada da pamasa adugi imung na lawba video amana stress manba amada mahak ta do leibo olle no pamasa adugi laying na bo osa aduna hanbada lufa lising therapy ki amasung adugi matong lufa lising guntra amaga prikhi adoba mapa adugi phone call singda kona di paikala kite ana mapa ki wakat aduna makha tan haike ai gona map hostel ke da pokre adoba magi ponsi kan bagam kidre aduna pamasa adugi thamoi soklaba mapa aduna imung adugi khunggang ijum aduda pami singda haike Mapagi wakat da jimpam orak Uttar Pradesh police na kesa malawkat kre amsung maralay bu osa adu fana raba makoy na tim home siyam kre haike Dr. Singh panel amana postmortem amatahon kre ana Twitter da thathorak pa video statement amada Auraiya ki police chief Charu Nigam na haike First information report FIR atu the police na schedule cast and schedule trap prevention of astrothesis eki section singsu yawan ke Maharashtra ex-minister ki bail ki batang da horep lau and Supreme Court na Bombay High Court khangani kre Money laundering case amaga mari lena fakiba Maharashtra ki Home Minister Anil Deshmukh ki bail application ado hearing tawbada matam thengta duna leiba ki matatanga si Supreme Court na pendaba phongdokre amasung maki case adu thuna hearing tawna ba amasung warep launa ba Bombay High Court da directive pigre bail application ama thara ki wa miyoi amana maki wakada du atu matam da loichin gani abage masana lefam tokba asa amalai aina bakok thongba court adu da phongdoke Bail ki application amaba panthan du thampai basi constitution ki article 21 ke makada right to life ka sanade anakoda tuna haike Justice D.Y. Chandrachud amasong Justice Emma Kohli ki pens amanda Deshmukh ki bail application adu high court asida maskun mathoi dagi
hauna panthanduna thamlakhibani aibo wafam phongdokhe aikona directive of thokle amasung petnesser atuba case asi parbazas aduda hayeng apply tawna bagi ayaba fire application adu sayul asiki manungta hearing kidamak lakut kadabani amasung athoba matamda warip lawgadabani ana bench aduna haige Ayushman Bharat Manipur su best performing state aware Ayushman Bharat PMJAY gi sahi mari mafung parakpa masung 1 year Ayushman Bharat Digital Al Mission ki debit nini sumna pangthokiba arogya Mandhan 2022 gi loisan bagi thorom da unit al minister Mansukh Mandavia na Manipur bo best performing state ki award pidone kai khumna gre togan bagi category khaiduk tana pi ki ba Ayushman Orchestra Puruskar Ayushman Excellence Award 2022 aduda top performing state Andhra Pradesh na phangki top performing district na Andhra Pradesh ki Pavatipuram Mariam na phangki top performing government facility na Karnataka ki Dharwad district hostel na phangki aire Tragdagi tabada nupa amasire Sosanpur district ki Thingkang Phai area Don Bosco school manakta ngasi langwai thaba lakpa truck registration number MN0056 amagi Thongdagi nan tharaga tarakpada nupa amasire haire laikitaba misagaru Farooq Abdullah Elias Ningthau Saikun Afokpa MD Marfi kawe Himachal Pradesh la thukiba accident da mairoi ahum yauna mioi tarit chigre Himachal Pradesh ki Kulu district da ngarang nubidang waram thokiba gari accident amada mairoi ahum yauna mioi tarit chigre aduga taran asoka pandangre ana Kulu district ki SB Gurdev sir mana phongdoragle laibak thiba tawdoga si kamari leina SB Gurdev na phongthokibada tawdoga si ngarang nubidang puknipan makaram tabada Banjar subdivision ki manung chanba gira gita thokibane tawdoga tu lai kitrapa lam koi patariat atu ki manung da ahomdi IIT Banaras ki mairoi sini makoi singa tu di Saurav Priyanka Gupta amasung kiranne makoi ahom Delhi dagni atuga atopa mari aduna Uttar Pradesh dagi Rishabh Puras Ansika Zain Aditya amasung Anand Mayane atuga so apan nangkrabasing aduna Haryana dagi Rahul Goswami Kisi Tinja Agarwal Priya Fal Isan Gupta ne gari yadu bathoro kiba driver Ajoy Chauhan second driver Avinav Singh amasung Nista Badon isu asoka pandangki thawdok tuna soklaba mioi sing Banjar Hospital pakatuna treatment chathaba hukre haire Hotel receptionist Ankita Misi ki matangda khongjang changsin gre Uttarakhand ki hotel amada receptionist oina thabak tawbi masagi sahi taraga wan chorabi Ankita Misi ki matangda asumba well puthogo haina miyamna demand tawraduna ngasi amuk hanna Togan ba saruk singda khongjang changsin gre haire ngasi ki khongjang aduda saruk ya ki bi victim Ankita gi mamana phangdo ki bada mahake masano pe ki michi asiba state asige losing basing na aran bamong da puthok na da bahonari mahaki masano fi na thabak tawrambo hotel adu BJP ki makok tongba mioi amagi masano fana sarai ba hotel ne BJP losing ba asigi masano fa Polkit area masung hotel adugi manager ani na lagtun haraga mahaki masano fi borep tawraba matung harke bane ado bahira masigi batang ngasi fawwa asumba well lengan puthok pa ngamdaba asi laibak thibane Magi masano pibo Polkit Ariana na phuda karakana no fi opik ikai khuna ba mangana ro khuna ba ki thawdok sing thok pa laikre ana hotel ge staff karana phongdorok basu laikre BJP lusing ba Pinod Aria ki masano pa Polkit Ariana magi masano pibo rep tawdun har ki abasi miyam na khakna ro wa pa mamane Amarom da bagi masano pi laiki da ba aduga mari laina na mioi karana mahbo ki han khangan ba ki tabak jathare magi masano pi ki misi aduga Polkit area ga mari laina de ana masa khangdaba mioi khara mahaki manakta laklaga phongdok lamba ga loinana ising thairak naraga sikhibi mahaki masano pe gi misiga Polkit area ga mari laina liba do to kadabani ana ki halam ki basu laire mahana makata na phongdok ki bada mahaki masano pe gi mathangda asumba wail amaleka na photo triba phawa masano pe gi asi baksang lauroi amati aroi ba mathok mangam su pang thok loi masi mahaki leng drba firepni ana phongdok ki ba ka loinana mioi kaya na government ki tongan ba office mamang ta khongjang jangsin ge Amarom da miyam na akan bamong da khongjang sangsilingai marakadu da police na akan ba section thawrang lokotuna no phema sa aduge aroi ba mathok ma angam ngarang ateng ba da pang thokre hari police ki report matung ida no phema sa aduge postmortem loira ba matung doctor sina pirak ki report da no phema sa adu sing dei rak da do si ki bani adu ba ma ki masa da asok pa da pham kaya taram ba de thengna ke tawdo ga si kamari len hoji ki oina BJP da ki tan thok tu na thamliwa Binod Aria ki masano pa Polkit Aria hotel tu ki manager Saurabh Bhaskar amasung assistant manager Ankit Gupta police na phare makoi ahum uhang pohong sa thari hari amarom da Uttarakhand ki chief minister na Puruskar Singh Dapina thawdok asita sianare ba mioi sing maral ge sabcha pa charak pi gani hari
अरोइबदा कंटेंट सिंग असिगी मरुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पथागजरी चैनल असिना तोमदा कानारबदी सब्सक्राइब तौबीद्रिबसिना सब्सक्राइब तौबीरमो लोइनना लाइक एंड शेयर तौबसु काविगनु पुनमकपो अमक हन्ना थागजरी।